NH37 Commercial Transport Drivers Welfare Association None Sinduna ngarang January gi tang kunmari da None District ki Longmai Part 5 ta leiba None Fire Service Station manakta Drivers Day gi thorom pangthokrai National Drivers Day gi thorom adu Heroes on Wheels ki wakhalonda pangthokibane thorom adu da None District ki SP Namsadai Peter Pamai Rongmai Naga Students Organization Manipur Ransom gi President Daisui Gangmai NH37 Commercial Transport Drivers Welfare Association gi President Asun Gangmai su sarugyaki thorom madu da sarugyaki ba maruiba mitungen sina kunai asida driver sina lauriba thodang amusung makoina thainariba khudong sadba singi matangda tuan bo wafong kya thamduna driver singbu ikai khumna utki loinana driver singna masagi mathau pangthokpa matamda thainariba khudong sadba kya si kokna ba mari renaba singna thabak paikhat pinabasu lenga ki puning singsinki Sedasigi tuan ba mafam singdagi security force na kusukulai kya phagatong angkrai Manipur police na phongdor kibagi matungina Churachandpur district ki Churachandpur police station na konba lailam kot amasung nalon gi markta lai mafam singdagi tha asigaw kiba tang kunmari da security force sata kiba thibo magi thabakta rocket propellant grenade ahom 30 mm gi grenade manga ball action rifle 303 caliber ama pompi medium range ani pompi shell ahom single barrel rifle ani amasung SBL cartridge tara recover tobungam ki atopa thodok amadana Imphal West district ki Wangwai police station na konba waheng khuman mamang lekai gi mafam singdagi security force na 303 rifle ani magazine ga konana pistol ahom tuan ba Makhalgi magazine taruk number 36 high explosive grenade ahum tuan ba makhalgi nongmai maru kunhumdoi detonator ama mortar bomb cell mari IED amasung pokhaibiya ba kilo amagi changogeda ba polam sing phagapangam ki Manipur police tagi fogdorpa pausigi matungina Imphal district ki Sagolmang police station na konba Nautrok Hill range ki mafam singdagi tha asigaw kiba tangkun marida security force na double barrel nomai ama magazine ga konana country made 9mm pistol ama high explosive and grenade ani practice rifle grenade ama insert rifle gi magazine ani tuan makal gi nomai maru kun BP helmet ama BP cover ani amasung BP iron plate ani phagapangam ki phagalaba polam singadu makha taba logi thabak lokhanaba mari lenaba police station singda sinakre hairi